हौजिक लांथोकचरी नुंटिगी फोंगलिबा पाउसेगी मरोइबा पाउ अमदि मनुंगी पाउ ngasi December gi tang taruk ing song lising ni tara tret yai pharaba yum sakisa poinu gi tara gani pani pan manu mi sigi Manipur gumba jago isai gi lamda kathak usap pangthok pa haibase yamna chanaba thorom amani haina Manipur gi governor na phongdokre Home Guard ke tolop hengattabage mayokta contempt petition file torupudagi High Court na notice issue tokre hari Sexual offense ki matangda agency marina chap chaba mathau tobu jangi haina Devi Goswami na phongdokre Veteran General Paumi Singh yauna wakat mi fam hongkre CAF and PD Minister Karam Syam Masana Pham Masana khangna thadukadabani haina SSU na hairi Amadi Malemgi Lebak Lehau Numit Pangthokre Lebak Lehau Phana Thamnabgi Damak Changing To Tangai Phade haina Hangkhaliana haikre Kathak Kendra New Delhi amasung Jawaharlal Nehru Manipur Dance Academy Imphal anina khusamna dun ngarang Manipur Film Development Society Palace Gate leba auditorium da hodokpa numit ini ki kathak usapta Manipur gi Governor Dr. Nazma Heptullah na Manipur guma masagi jagoi isai da faur balam da mamada usap asi pangthoktuna kathak jagoi sariba singna makoi gi thorum sing da utpa haiba si yamna chanaba ama oi haina phongdokre India da leriba jagoi isai gi kendra gi manung da je NMDA haiba si ingsoli singamaga chamapan yankhai mari da matamadu ki Bharat ki Prime Minister Jawaharlal Nehru na mapung oiba thodang loduna lingkhat khibani ing sokli singamaga chamapan humpu mari da matamadu gi luchingba Maulana Abdul Kalam Azana India ki kala sanskriti amasung sahitya gi lamda achouba mafam ama thamnanabagi damak academy ahum haibadi Sahitya Academy amadi Lalit Kala Academy na chingba kaya sulingkhat ki Governor na hariba kala sanskriti asiga mari leinana Academy ahum amasung maduga mari leinaba manamathum pinanabagi damak thukselama mahakki mathau Maulana Abdulana paikhalamba maramna mahakidi emotional oiba mari ama kathak amasung Sahitya Academy ga leiduna lagni hairi ngarang Manipur da kathak kendra New Delhi Manipur na numit ini gi usap ama pangthokpa asina Indian classical dance ki marakta matam asiga chana bomong da production kaya torkani haibaga thajabalei haina mahana makhata ki Supreme Court of India da file torukiba case amagi matung ina judgment amasung order gi matung ina Manipur government na su state asigi Home Guard personnel sing da pifam thokpa hengatlaba talap amasung allowance ki pibinaba Home Guard Association na High Court to wakalakpadagi order piraba phawbada thabak to onthoktabagi contempt petition file tokre haina notice issue tokre hari Supreme Court ki ruling amasung matung ina hengatlaba tolop amasung allowance sing piu haiduna Manipur Home Guard Employees Welfare Association ki case number read petition number 580 of 2016 case asigi respondent sing the Dr. J. Suresh Babu Additional Chief Secretary Home amasung LM Khoute Director General of Police DGP Manipur yauribani case ase High Court of Manipur da January gi taraga nithoi ingso lising ani tara tare ta pi ki judgment amasung order da case asigi respondent sing gi Supreme Court na pi ki ruling adugi matung ina tha ohungi manung da thabak onthokna na ba khangali hari adubu High Court na pi ki judgment asigi matung ina respondent sing gi maikei digi pangthokpam thokpa thabak sing pangthorok tabadigi contempt case asi number 84 of 2017 asi court sin association asina file torkubani hai Consumer Affairs Food and Public Distribution Minister Karam Syam Masana khangna minister famdagi thadukadabani haina Socialist Student Union of Manipur ki Publicity and Propaganda Convener Naurem Tanuranjanna Manipur Consumer Affairs and Public Distribution ki makhada lairaba praja sing ki makhada phangmam thokpa sakthung sing sang naina phanghalibara haibo Manipur ki kachin kuya sin mathung na chatuna yengsin baki chatkiba khungchat amaga mari leinana paumi sing da phongdokibada chaliba tha asigi ani dagi hauraga Proletariat People's Democratic Union amasung Socialist Student Union of Manipur anina khusumna duna sangsilakki ba yengsan khongchat aduda saruk amo oina ngarang langthabal kendra gi manung chanba kakwa naurem leikai akoibada chatuni yengsenbada bibak asibu pariba minister masagi kendra phawbada PDS ki card phangdaba amasung sakthung machet ama phaw phangdan leiramba matau karamna kendra gi praja sing nungsigadoribano masagi
मथौ मसक खंगना मिनिस्टर श्याम फम थादो ममांगदा असिगुम्बा करिगुम्बा साखी पुथोकपा ngamlabadi फम थादोपिगे हाइना लाउखिबदु मिनिस्टर गी वांगा उ सरकार असिनसु कराम श्यामबो मिनिस्टर फमदगी लोकतोक्तुन अतोप मतिक चाबा मियोइदा फम पाहलु हाइना फोंदोकी मांगना मखाताना हाइबदा संगसिलिबो खोंजंग असिगी सरुक अमोइना ओपोजिशन लीडर ओरिबा एक्स चीफ मिनिस्टर केंद्रदसु हकथेंगना सत्तुना पीडीएस की पोलम सिंह चांग नाइना फंगलिब्रा हाइबदु यिंगसिंगनी हाइना मांगनासु मखाताकी All Manipur Working Journalists Union Amjuna Sinduna ngarang nungthil pung ani dagina pung mariga minute kuntra phawbada kaisam Imphal gi kaisam pata veteran journalist sing yawa paumi sing wakat mi phamduna Amju gi president oriba nungthil gi paukse kanglaipak ki mera editor wangkhemsa samjai gi puchi da singnar ki babu pendaba amasung nungai taba phongdokre wakat mi pham adugi manung channa Amju gi president Luchingba advisor and Tombira samasung atay atawa thau bubusing Yauba timaman Imphal gi ras babanda chatuna Dr. Nazma heptala go unaki amasung memorandum ama pisinduna paumi sing gi pendaba amasung nungai taba kaya hak thengna na khangan kyari Governor na paumi sing gi wakat adu tabaga loina na makoi gi maikedi gi tawba yaba tawge haba thajaba piraki wakan mi pham adu da Amju gi president oiramba veteran journalist sing loitongbam iboyaima Janata Pauche gi editor oiramba AK Sanaton Ihau Pauche gi editor oiramba loina dinamani hawa YN Katigi editor oiramba Manipur Press Club ki secretary oiramba Nongthombam Deben Kholau gi editor oiramba sinising bakyasu sarugyaki Sexual offense ki matang de agency marina chapchaba mathau khangba changi haina Devi Goswami na phongdokre ngarang Manipur High Court ki auditorium da lamdamasigi police officer sing advocate judge amasung sexual offense and Emerging trend high bahiram the Supreme Court of India gi advocate Devi Goswami na lecture program ama fangtokre hairi thorumatu da High Court of Manipur gi Justice K.S. Novin Singh amasung High Court of Manipur gi acting chief justice ke Kotike Soso Saruyaki Devi Goswami na lecture program adu da mahang hai ki thodok amagi achumba fange hairabadi agency mari na chumba tobatai ahan da primary responsibility amasung complaint sing do oigedabani loinana complaint adu da thokliba thodok adugi achumba asengba report adu pigedabani ani sobada case adugi matang da thijangadoriba investigation police officer adu sumakhat yamna poli haina mana hai ki semjin sajinduna charge sheet thagoloidabani haiba wafam ahum subada prosecution adugi thodang asini haina makhanam taki Malem gi mafam atai da pangthok nabagom Manipur gi Malem gi lepak lehau gi numit thorom Manipur government gi agriculture department sin state ki thak ta pangthok re lepak lehau phana thamnan bagi da mak changeng to bagi tangai phadaba lei haina minister B Hangkhelen na phongdok re Manipur government ki director of agriculture ki training hall da pangthok gi ba thorom adu da thoiba mitunglen oiduna minister B Hangkhelen hai sathok marang kaina puthok pa lebak lehau masa mauna thamba yamna nakna mari leinei Pamlo uduna chahi kuding gi oiba uwa kaya yanthatuna atai mana masing thanabani haiduna tawrabasu ama yawnari asiguma thorang asi hanthaduna lawung natraga pambi thanari belam adu pothok marang kaina puthok nanabagi dama scientific oiba mawongda anauba low pathaki seasonaba mathau tai lepak lehau changeng tawduna chanaba mahi marong thabana pothok chathok hena puthon mangamgani loinana lepak lehau changeng tawbagi kanaba si longmi singda khanghan basu mathau tai haina minister na phongdoki chemical gi oiba har amasung til laina tina dagi ngakthok na ba hidak sing season ba yari ba makai hanthaduna lebak lehau da sohon ba hanthan ba tai longmi singi akhang ahi sing tanaraga thari ba pambi singi pothok hena pothok na ba honasi English ngani ga kungani thoi phau ba da longmi sing income gi saruk ani ohena ba thamli ba pandam asi panghana ba honasi haina manam khata gi marakthana ten ba brem talojari Siri Siri Gaurachandraye Nama Purva Samda Khoi Khwaibu Nayok Nakon Biramba Siri Thokchom Chawba Singha Miyamna Oja Chawba Haina Khangnaba Sapam Laibung Lekai da Leibana Magi Nuksijarabi Mung Manung Sagai Natai Khwai Punamakpu Thadok Lamlaga Haukiba Tang Kuntra Tha Taramathoi English Singani Taratare Poinugi Taramathoi Nipan Masogol Ser Numitta Sri Krishna Chaityanada Sanakya Manjuri Haibanam Phongjaduna Sri Hari gi Charanda Changjakre Lagli Batang Manga Tha Taranithoi
ing sok lising ani taratret poinugi taratret ni panba leibak poko numitta asti lakhutjarga lakliba tang taramanga tha tarani thoi ing sok lising ani taratret poinugi kungani pani panba irai numitta sorida din thokle thorum masida ahallaman iche ichal marumapang satra naharo aikoi nadi sak khangjahodraba leikhidrabaga loinana tinabiramba khwai punamanga leikhidrabagi atmana ingna tapna leirunabagidama ngamjaba bastu khardang siri harigi sankritanga loinana mahaprabhugi charanda kachabasida yaubiranabagidama 91.2 diamond radio gi kuthangda miyamda paujenjariba siri thokchom borjau singh apokpa thokchom ongbi ibemal devi loinabi thokchom sundar elai sanayama singh machanopa sapam laibong laikai hauzi break ki matungda makataba pau pijari Senda lambida fi loba higher secondary school singe mathakte yengsinba horgani haina case na phongdokre Higher secondary school sing examination fi loba matamda senda lambi oina satharak pasing kanglei park student association KSC na miyam khangni yengsinba horgani hairi KSC gi SRD secretary Roman Soibamna thadorok pachirol man hai haukiba November kungani thoida siguma thong kya Makatana, Sathadanaba Amadi, Maram Sadana Mahiroi Singh the Hena Loksin Kibafi Handokina Bakangan Kibalade Adubu. Makatana Tijalubada Fi Hena Lorumba Amasung Higher Secondary Amasung High School Singi Karatenare. High Ribi School Sing Adudi International School of Research ISOR Standard Robert Higher Secondary School Sika Higher Secondary School Temple of Learning Loinana Asian Co-Educational Institute SRD Imphal Valley Academy Extra Age School Kangla Sa School Kangla Sagolmang asina singbani hari haribi school sing asigi authority na tha asigi taret phawbugi manungda KSA gi head office ta laktuna wakhal taminaragadabani karigumba thawa sadrabadi chapchaba thabuk lokhatkani loinana cherol asina makhata na hai palliba school sing asina tabaka henna mahiroi sing dagi phi loksinduna awaba piba school authority sing Asishu Lakpigadavani. Karigumba Darkar Oirbasu SRD Secretary mobile number 9402053 da Pau PBU Hairi. Tawal District ki College Ahungi Award Apa Pik Thana Leire Haina Desam na Fongdogi. Desam Tawal District Council ki President L Ravichandra na Luchingba team amana Tawal District ki Manung Chana Leiriba Sarkar ki College Ahum Haibadi Tawal College YK College Wangjing Amasung Waikomani Girls College ki fibam haktheng na yengsilubada award apana pik thana leiram ne hari Desam Thobal District Council Assistant Secretary General Ronel Amakchamna thadorok pachirola manahai college sing asigi principal go unadano wari watai sanabada oja watpagi award ba kaya paudam laki YK College Wangjingi oinadi department khudimaki oja watpagi problem mayuknari college asigi fencing matik chana leitabana hostel mahiroi leiba fawba ki ba pongnare Oja watpa khakta natana nan teaching staff su award pa leiba oiraga ningthina thabak tawbangam dabagi phibam da leire Thobal College gi oina so teaching amasung nan teaching staff ki award pa kya mayong nari librarian sing su leite fencing matik chana leitabana nupa masa amasung nupi macha gi hostel season abangam dana leire amarom da college campus su sanjabung amadi sanai uniform oiduna leire Waikomani Girls College ki chahi 33 churaba nupi khakta gi oiba amatang airba college asi sarkar na miyang sangbiduna chapchaba college ama ohenbiu hairaduna chirul sina makata na phongdorli college ahum asigi leiriba phibam amasung award apasing asi atobu matamda mari leinaba department na yengsin biduna tanghai phadaba sing adu phanghanaba amadi lehenna bagidama atuba matamda sinbiu haina chirul sina makata na phongdorli District Horticulture Office Thawal na Sinduna Hairok Part 3 da leiba Jila Parisad ki member oiramba Elambam Jiten gi yumda ningtham gi mahi marong thabagi matang da lomi sing da ningthijana khanghan kriyari Ban blockade ki culture ngakthok laga semgat sagat pada daita lomi na se haina minister hairi Ban blockade tawgi haina bi asina maru oina lairaba sing da awaba pibata natana tongan tongan bahiram kaya da so ayat aban piri maramasina Ban blockade ke hainabi amasung culture asi thadok tane khoi punna
सेंगत सागतपगी थबकता थौतांग लौमिनसी मदुगी तंगाई फदबा लई हाइना मिनिस्टर टीएस बिश्वजीना फोंदोक्रे इम्फाल ईस्ट डिस्ट्रिक्ट की मनुंग चनबा पंगईदा लेबा रॉयल एकेडमी मणिपुर पांगथोकिबा प्रधानमंत्री उजाला बेनिफिशियरी चामरोमदा LPG कनेक्शन यंतोपगी थोरमबदा सरुक यारदुना मिनिस्टर बिश्वजीना लाइरबा मियामगिदमा भारत सरकारना तोंगा तोंगा स्कीम चामगा तरुक हेना होदोक्रे हारिबा स्कीम सिंग असिगी मतंगदा मसिगी मनुंगदा PMUY असिसु अमनी LPG एजेंसी अमसों पंचायत की मेंबर सिंगना सोशियो कास्ट सेंस की खुथांगदा सेंसस की खुथांगदा स्कीम असिगी बेनिफिशियरी सिंग खंदोकपा पुनिंग चंगबा हाइकी पुनिंग चंगननबगिदमक्ता मखातान हाइकी स्कीम असिगी मखादा लाइरबा सिंग संथीना सिंग सीजन चा इंसांग थोंगलिबा LPG सीजनबा ngamdaba मियोइसिंगदा खुदोंग चाबा फंगहनबा होनबनी असिदसु नतना नुपीसिंगना थेंगनरिबा वाबदसु हंथहनबा ngamlagani amadi लू नानबतना मखोगी मचा मसू सिंगी मसा मौ लेबदा मतेंग पांगबा ओइगनी हाइना मखातान हाइकी मखाताबा पाव मपालमगी पाव फोंजरी खा थंगबा कैलिफोर्निया दा पाक चाउना लामाई चाक्सेलकपना मरम ओइरगा खुदोंग चादबा कया मायोंगनरे मियोई लिसिंग कया मयूम मकई थादोक्तुना चेनरे बेंचुरा अमसोंग संता पाउला नॉर्थ लॉस एंजेलिसना चिंगबा शहर सिंग लेबा यूम लिसिंग निपान दा लेरंबा मियोई लिसिंग कया मयूम मकई थादोक्तुना चेनखरे फायर फाइटर सिंगना फोंदोक्किबदा लामाई अदु का हेना यामना थुना यांगना चिंगसिलकपा मरम ओइरगा मुथननम होनबदा खुदोंग चादबा कया मरम मायोंगनरी लोइनना मी कनबा ngambagi fibamgi wangmada leire leiriba asida miyamgi lantum yum kaikna singbasi kanba ngambagi wangmada leire hana makhatari ningthokaba numit ki numidang waramdagi horokiba mai aduna numit adudagi lam hector lising taraga changaro mang tahan kreari akan mamongda saksi laleba mai amasong nanthoktuna chenkhiba miyu kya lambigi khudong thiba tawdokta lekhidre loinana hauzik mi lak aniga lising humpurom khudong chadaba kaya marum mayong hali hari lamdam aduda achauba complex amada yum kaya lamai chakre masina Los Angeles Times da phongdokibada emergency workers in khudong thiba yaba mafamda yum khuding da changduna leiramba miyu sing mayu makai thadong na basu khangan gre fire fighter cha kaya na yum amasung building sing adudagi kan hongna bahonari Ventura County da thongliba tamthiraba lamai chapagi thodok aduda luchingba mark Lorenzen High mahangna oiriba fibam asida fibam asi safagadaba mafam amada leiba haibadu oidri loinana mama singna masa singbu yokpatagi yokpathakpagi fibam adu oidre khudong tiba nanglaba sing asina thadorokpa miyoi sing thangdorokpa miyoi sing amasung school lampak sing da changjapam longduna leiri changliba lamai adu Thomas Aquinas College Europe matamdadi mutkhrakani haibagi thajabadi hojiki oina leiri College aduda leirama mahiroi chahumga yankai amasung staff members sing safagadaba mafamdasu hongdohonkhre hairi Ethiopia da German tourist ama nomaina kaftun halam lehari Ethiopia gi awang mapok thongba sarukta leiba mai gi ching ama yengba chatkhiba German gi tourist ama nomaina kaftun halam lehari mahak polamjing khiba miyoi amana sohalame hari Irta ele volcano tamna changsang gi bakongchat adu tourist guide oina lamjing khibane hari etek atu karma miyoi na kanana kari gi damak chatharakpano haiba hoji pawbu gi oina khangba ngamdri adu moina mak Ethiopia lengang na mara leiba sing phana namagi damak khongsi kamna kanna tiri hari Ethiopia amasung Eritrea gi ngamkhai daleba manung hanjen ma mafam da tourist sing gi miding pham oriba lamdam adu tokai taning ba kangbu kharana mapangal hena operate toriba mafam amani hari sahi mama gi mamang da afar revolutionary democratic front ko ba kanglup ama afar region da sangsel ki da terrorist manga faduna pokrob matung da hat ki basu lekre hari lalho ba kangbu aduna afar bu maning tamba leba ama ohenna na ba honari hari lalho sing adun Ethiopia amasung Eritrea amasung Dajibu yauti gilam kya konsindu na ning tamba talibani hari kodong tiba kya leirabasu lam koiba sing na mai gi ching adu yengba lakpadi adumag yengna ba honari hari kha thangba Kashmir da khothongna bada laskar terrorist ahum hatkre hari chaliba tha sigi July tha da Amarnath yatrik sing da attack chatharki bada chenabani na chingna ba laskar itoiba terrorist ahumgi kha thangba Kashmir da khothongna bada hatkre hari lekidraba terrorist sing adu gi manung da ani di Pakistan masani haina Kashmir police na phongdoroli pau asigi matung ina kha thangma Kashmir gi district manung aduda maternity gi terrorist adu amadi na thoktuna chena bhonaki loinana ningthokaba numiki numit yungba matung da lanmi gi kanboi amada terrorist sing aduna nongmai kapselakpatagi nakan ani gi marakta chawno khothongno bagi thodok thoki khothongno bagi thodok aduda lanmi gi miyo em laikhidre loinana atopa lanmi amana so opanangi Security force na mafam adu da question duna terrorist sing adu bo phana na ba kan operation chathaki loina na kan mong operation chathaba adu da ngarang ayuk terrorist sing
aduga akan mamong khothona ki maduda terrorist ahum hat pangum ki loina operation adu angan ayuk ki pung ani ta matam da lusin ki hairi police na laikidraba terrorist sing adu gi masak maming khangdok pangam khre yawar basir kawa ama miyo amadi lamda mudu leba miyo ni haiba khangba ngamkhibuga loina laikidraba toba terrorist sing ani du Pakistan gi sangselapa Abu Farkan amasung Abu Mabiyani haina sakhang khre hairi Hauzik sanabagi pauda ahan ba sak badminton tournament yumbu India ge sanaroi singe ahobu numita chauna mai pakre ahum suba test match Sri Lanka na India bu mai thiba pina ba makhatana run chahum go humra mapan lowu gi tangai phadana leiri Hero I League ta minaba Punjab na Indian Arrows bu Panchal ani 0 da mai thiba piduna league ke table da mangjen thari Italy की Serie A da Genoa Hellas Verona bu Panchal ama 0 da mai thiba piduna tara manga suba da haigat khre kun gamapan suba Junior Boys Inter District Football Tournament 2017-18 da DFA Thawal na Imphal West bu Panchal ani amada thoi khre Han ba Governors Trophy State Level mungna kangjai 2017 Thawal A ga Imphal West B ga final sanaragani Nasigidamakta di Diamond Radio na nungtigi fongliba pause singi headlines amadi manunggi oiba pau pijaba matang asida losinjari hayeng amuk pongpham asida nungtigi fongliba pause singi maroiba pau puduna laksagi